Hojik Sanabagi Pauda Scotland gi Glasgow da Hojik Chathariba Commonwealth Games da India gi contingenta yauriba Manipur gi weightlifter Saikhom Mirabai Chanuna gold amasung weightlifter CH Rishikanta Singna silver medal laurakpada Chief Minister Yumnam Khemchand ngasi sanaroi ani asiga Waree Sanaduna Harao Nungaiba Phongdokhre Chief Minister Yumnam Khemchand ki Secretariat ki Cabinet Hall dagi video conferencing ki kuthang da sanaroi ani asigi Waree Sanakiba aduda Chief Minister na sanaroi ani asigi mai pakpagi thagat pagaloinana Harao Nungaiba Phongdokhi sanaroi ani asina Manipur gi Amadi Laipak asigi chawna mingchet purak pangamle makataba international competition kaya dasu Manipuri gi sanaroi kaya na chawna mai pak pangamgani haibagi thajabasu Chief Minister na sanaroi ani asigi mafam da thamki panbe abadi Glasgow Commonwealth Games asida Saikhom Mirabai Chanuna nupigi KG Nifuga Nipan gi Kanglupta gold medal lauki aduga CH Rishikanta Singna nupagi KG Humfu gi Kanglupta silver medal fangkibani Okay. Saragi mayamna nuksibibagine sir. Akoina adum kano akoigidi akoina changjaruba line da khakta akoina mai paknanaba adugumba khalline ataidi saroi mayamna adegidi Manipur gi laiba fans mayamsina nungsibiba mayamsina increase tawbidragati akoiju kano tawbangam pote ba ithandana di ngam pote ba na mayamge support yamna chawe koina hona jari sida ana smaina sum nungsibida dia koi adum Manipur ma bo hena afaba hena awang ba thang kan na bogi dia koi adum leijari sar lefi adum India ki more than 130 crore population is the pick up state with I did 30 lakhs of population who is Sina. Hanba gold Phongdokhre open to Rishikanta. We are very proud. Thank you sir. The silver which is we am no aduga kariyaini matang ya to palak event su mai pana ba phajana sanaro akoi myam lei Bye sir. Thank you, sir. Kano. Okay then, see you. Thank you sir. Bye Thank you, sir. bye. Bye-bye. Thank you sir. Kurumjai sir.